film yengba isai ngak sak pa se mayam gi sum yaw leram ha dare ko film yengba pam de isai sak pam de si no mo do si film si yum yeng do bole ra bane no mo do si isai sak do bole ram ha dare he ko sum aina sum medam thaba ingkhang to madam da marak sum pam jana ngang gi bi sai ga leba social media gi platform um la ko matam da mayam da negative oibagi yabagi lambi sum yam lekre aduna maram orga nupi mana social media da tholok matam da mayam na negative hekto obi bagi lambi maso hekto lei ha tare yari ko ado sigum se medam ko sum pe hanaki contest jobi rak pa madi social media da kharsam mayam gi enjoy to matam da mayam gi mi da negative ga lakki yo ko mai to mai tai gi ko mai tai gi ku ki ningon contest ha basi ningon Chako bagi ningon contest ne mo sar ko ji ko sida di thangai chena ko gi mo bagi ko dress se phasada sela ga yaw haninge ba ko adamain to ga dum thwa ninge ko gi Chako ba sat pai se medam rak tan Chako ba sat pai se everyone khudimak na ningon obi khudimak na kira ga tholok matam na photo om sona ka birong ne dare hoi sa do adu gi photo do si na phama matang picture na mumtung pijom ne dare hoi sa ya da pamo mam kan na tinga khise ko gi kan husband je ma se yum da su lai ta ba ko ada ma se la na di lai gi ba da ma di am na pangning ba ada sai yum da lai mina ga di khara su mana kan to ba ka hele support hen ba ngam ga dab do fourth position takrabi Chandronita Lanthambronita una jakrabu matu sidi amadi tongan ba position takrabi Chansing una jakre aroi bisidi first position takrabi myam khorang ngai nerbi Lantham Pushparani Devi langwidong maning only kai haka una duna ori dai sanaba awanungai tatuk tasin tongmina bagi wari si kari wari nungai wari leiri amadi atau karamna contestancy yorki bagi habadugi matangda muk myamda khaminasi Pushparani helom silere kugi first position takrabi Purani ko magi helom amsu lerami sida mayamna apamba sin helom gi product sing show pijeriba number sidagi ID 8974885871 natragana 690 920 9694 aduga atopa mana 937811 7696 haibisida kugi first position takrabi Pushparani gi maki helom product sing ase apama makhan gi helom gi product lobi bi agani habisi tamjage. Okay, welcome back to my another video. Ngasidi mayam aigi nakta phambiriba kugi madam si mayam na aina haidraga so mayam hena kangbira mani hatare aigi thumbnail da so mayam obirame adudi hanakki ningol Chako ga mari lena na pangthok chakiba online ningol photo contest adugi atho hen sangdam nabada yam phajaba performance utpi khibi adugum madam ni Lantham Pushparani Devi tumi ko madam do aina mingbudi hajare ado ahan makta da madam ki site gi ming amade lepham che mayam da mutang madam gi khojen da gi mayam na ta taning ni mayam che mutang ikhau lang gi mayam che kok na mutang mayam khojen da gi habi sa kanum hajogi paisa wari saba hogdingai da sa da fudo lamtang ana tamja hogi thank you madam ado sigi kano se today se madam ki ai gi helom gi ko hata madam gi helom gi tole ni aduga kudai ganate yam phaba fi yam nei hatare fanek gi adagi nabi gi fishing makhan yam nei ko kari phangi madam ane akhoi one ply hak pi hak tabi adagi mo one ply mayung karga mukana phembi muka makhal lenin muka phele pasina phele ko adagi akhoi khukun phele phebak phele hanek makhan manga tak haitare yam nuai je madam aidi sidila khudo je phang sidi yam nuai je hatare aigi ming Lantham ongbi Pushparani Devi lamidong maning awang lekai ki online photo contest yorok pase kari wakhane yobir khibano
ꯁꯥꯔ ꯑꯩꯗꯤ ꯁꯥꯔꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯌꯦꯡꯖꯩꯑꯕꯀꯣ ꯁꯥꯔꯒꯤ ꯆꯦꯅꯦꯜ ꯔꯥꯁꯤ ꯐꯣꯟꯁꯦ ꯑꯩ ꯊꯕꯛ ꯐꯅ ꯆꯤꯜꯂꯒꯁꯨ ꯑꯩ ꯅꯣꯡꯃꯩ ꯉꯥꯏꯍꯥꯛꯇꯪ ꯑꯩ ꯏꯊꯟ ꯑꯩꯒꯤꯗꯤ ꯂꯥꯁꯀꯤ ꯔꯥꯁꯤ ꯐꯣꯟꯁꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯒꯁꯨ ꯑꯗꯨꯝ ꯆꯥꯛꯁꯟꯖꯔꯦꯀꯣ ꯑꯗꯣ ꯑꯩ ꯏꯄꯥꯗꯨꯗ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯝ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯑꯩ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕꯒꯤ ꯃꯔꯥꯡ ꯐꯤ ꯌꯣꯟꯅꯕ ꯑꯃꯨꯛ ꯍꯣꯠꯅ ꯑꯗꯩ ꯂꯪ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯐꯤ ꯈꯣꯝꯗꯣꯛ ꯈꯣꯝꯖꯤꯟ ꯆꯠꯄꯗ ꯑꯩꯁꯦ ꯌꯦꯡꯕ ꯅꯪꯍꯧꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯆꯥꯛꯀꯧꯕꯗꯤ ꯁꯒꯣꯜꯁꯦꯟꯗ ꯇꯥꯈ꯭ꯔꯦꯀꯣ ꯑꯗꯣ ꯁꯒꯣꯜꯁꯦꯟ ꯇꯥꯕꯁꯦ ꯑꯩ ꯌꯦꯡꯕ ꯁꯪꯗ꯭ꯔꯤꯕꯀꯣ ꯑꯗꯨꯕꯨꯛꯇꯤ ꯑꯗꯩ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯊꯥꯡꯖꯒꯤ ꯅꯨꯡꯗꯥꯡꯗ ꯑꯩꯁꯦ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯁꯥꯔꯒꯤ ꯀꯩꯅꯣꯁꯤ ꯂꯩꯔꯝꯃꯦꯕ ꯑꯦꯗꯚꯔꯇꯥꯏꯁꯁꯦ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗ ꯇꯧꯔꯝꯕꯗꯨꯗ ꯑꯩꯁꯤꯅ ꯑꯁꯤꯗꯤ ꯑꯩ ꯁꯕꯁꯀ꯭राꯏꯕꯔ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯑꯩꯁꯨ ꯊꯥꯒꯠꯀꯦꯅ ꯈꯜꯂꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯣꯟꯂꯥꯏꯟꯗ ꯁꯨꯃꯥꯏꯅ ꯏꯟꯇꯔꯚꯤꯌꯨꯒ ꯇꯧꯅꯤ ꯈꯣꯠꯅꯤꯕ ꯑꯩ ꯈꯟꯖꯔꯨꯗꯦꯕ ꯍꯥꯟꯅꯁꯨ ꯇꯧꯕ ꯅꯠꯇꯦꯗ ꯑꯍꯥꯟꯕꯅ ꯁꯨꯝ ꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯥꯝꯒꯗꯕ ꯑꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯐꯣꯇꯣ ꯀꯟꯇꯦꯁꯁꯤꯗꯤ ꯌꯥꯎꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯄ꯭ꯔꯥꯏꯖ ꯐꯪꯉꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯖꯤꯄꯦꯗ ꯀꯥꯞꯈꯤꯕ ꯈꯣꯠꯈꯤꯕꯗꯣ ꯑꯗꯨꯝ ꯑꯩꯅ ꯄꯥꯝꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯇꯉꯥꯏ ꯐꯗꯕ 5th ꯄꯣꯖꯤꯁꯟ ꯌꯥꯎꯕꯤ ꯏꯆꯟꯗꯨꯗꯤ ꯃꯥꯗꯤ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯁꯟ ꯑꯣꯏꯕꯗꯒꯤ ꯃꯥ ꯄꯨꯅꯦꯗ ꯂꯩ ꯍꯥꯏꯕꯗꯒꯤ ꯑꯁꯨꯝ ꯑꯩ ꯖꯤꯄꯦꯗ ꯀꯥꯞꯆꯈ꯭ꯔꯦ ꯀꯣ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯕꯁꯤꯡꯁꯤꯗꯤ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯀꯟꯇꯦꯁꯁꯤꯗ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯀꯔꯤꯒꯤꯅꯣ ꯉꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯤ ꯇꯟꯖꯥꯁꯤ ꯂꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯌꯥꯝ ꯁꯣꯏꯔꯅꯦꯅ ꯈꯟꯖꯔꯒ ꯁꯨꯝ ꯂꯥꯛꯆꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯟꯗꯛꯀꯤ ꯑꯣꯟꯂꯥꯏꯟ ꯐꯣꯇꯣ ꯀꯟꯇꯦꯁꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯍꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒꯤ ꯈꯪꯉꯛꯄꯗ ꯌꯥꯎꯒꯦꯅ ꯈꯜꯂꯛꯄ ꯁꯨꯝ ꯌꯥꯎꯔꯦꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯣ ꯃꯁꯤ ꯌꯥꯎꯕꯁꯦ ꯏꯁꯥꯒꯤ ꯌꯨꯝꯗ ꯀꯅꯥ ꯀꯅꯥ ꯈꯪꯍꯜꯂꯒ ꯌꯥꯎꯒꯦ ꯀꯅꯥꯝ ꯈꯪꯍꯟꯗꯅ ꯁꯥꯔ ꯃꯁꯤ ꯌꯥꯎꯕꯁꯦ ꯑꯩ ꯈꯨꯗꯛꯇꯨꯗ ꯑꯗꯨꯝ ꯊꯦꯡꯅꯔꯦꯕꯀꯣ ꯊꯦꯡꯅꯔꯒ ꯑꯩ ꯏꯃꯨꯡꯗ ꯍꯥꯏꯔꯦ ꯑꯉꯥꯡꯈꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯈꯣꯠꯁꯤ ꯑꯩ ꯊꯥꯒꯠꯄꯁꯨ ꯍꯩꯖꯗꯦꯕ ꯁꯥꯔ ꯑꯗꯣ ꯏꯆꯥꯅꯨꯄꯥ ꯇꯧꯔ ꯊꯥꯒꯠꯂꯝꯕꯅꯦꯕ ꯑꯗꯨ ꯌꯥꯎꯁꯪꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯣꯟꯂꯥꯏꯟ ꯐꯣꯇꯣ ꯀꯟꯇꯦꯁꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯋꯥꯏꯆꯥꯡ ꯌꯥꯎꯅ ꯃꯦꯗꯥꯝꯒꯤꯗꯃꯛꯇ ꯆꯦꯟꯕꯤꯈꯤꯕꯁꯤ ꯀꯅꯥꯅꯣ ꯏꯆꯥꯅꯨꯄꯥꯅ ꯆꯦꯟꯕꯤ ꯏꯆꯥꯅꯨꯄꯥ ꯍꯥꯏꯁꯤ ꯉꯁꯥꯏꯒꯤ 4th ꯄꯣꯖꯤꯁꯟ ꯇꯥꯈꯤꯕꯤ ꯏꯃꯧꯗꯨꯒꯤ ꯅꯨꯄꯥꯗꯣ ꯀꯣ ꯏꯆꯥꯅꯨꯄꯥꯒꯤ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ ꯗꯣꯅꯦꯜ ꯑꯣꯀꯦ ꯃꯥꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤ ꯃꯃꯧꯅ ꯊꯋꯥꯏꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯕꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯅꯤꯃꯛ ꯄꯣꯖꯤꯁꯟ ꯂꯧꯕ ꯉꯝꯕꯁꯦ ꯁꯥꯏ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯛ ꯄꯣꯖꯤꯁꯟ ꯂꯧꯕ ꯅꯠꯇꯅ ꯏꯃꯧꯁꯨ ꯌꯥꯎꯔꯛꯄꯁꯤꯗ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯗꯣ ꯏꯁꯥꯒꯤ 1st ꯄꯣꯖꯤꯁꯟ ꯌꯥꯎꯔꯛꯄꯒ ꯏꯃꯧꯅ 4th ꯄꯣꯖꯤꯁꯟ ꯌꯥꯎꯔꯛꯄꯒ ꯅꯨꯡꯉꯥꯏꯕꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯏꯃꯧ ꯅꯨꯄꯤꯁꯨ ꯑꯩ ꯌꯥꯎꯕ ꯉꯝꯃꯣꯏꯗ꯭ꯔꯥꯅ ꯈꯟꯖꯩꯕꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯩꯒꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯋꯥꯆꯞ ꯁ꯭ꯇꯦꯇꯁꯇ ꯊꯝꯖꯈꯤꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨ ꯅꯝꯕꯤꯔꯛꯄꯗ ꯃꯥꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗꯨꯗ ꯑꯩ ꯑꯗꯨꯝ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥꯅ ꯈꯜꯂꯨꯔꯦꯕ ꯑꯗꯣ ꯃꯥꯁꯨ 4th ꯄꯣꯖꯤꯁꯟ ꯐꯪꯉꯛꯄ ꯌꯥꯎꯔꯛꯄꯗꯨꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔ ꯍꯥꯏꯌꯦ ꯑꯁꯨꯃꯥꯏꯅ ꯇꯧ ꯅꯪ 4th ꯄꯣꯖꯤꯁꯟ ꯇꯥꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕꯗ ꯃꯥꯁꯦ ꯑꯗꯨꯗꯩ ꯃꯥꯁꯨ ꯍꯔꯥꯎꯔꯦꯕ ꯃꯥꯁꯨ ꯍꯣꯏ ꯃꯅꯤ ꯃꯃꯧ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯕꯁꯨ ꯊꯦꯡꯅꯖꯔꯦ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯕ ꯌꯨꯅꯤꯇꯤ ꯂꯩꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ 1st ꯄꯣꯖꯤꯁꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯁꯤ ꯏꯁꯥꯅ ꯍꯥꯟꯅ ꯊꯥꯖꯕꯤꯕ꯭ꯔꯥ ꯊꯥꯖꯕꯁꯦ ꯁꯥꯔ ꯑꯍꯥꯟꯕꯗꯗꯤ ꯑꯩ ꯀꯌా ꯊꯥꯖꯔꯨꯗꯦꯕꯀꯣ ꯆꯨꯝꯅꯈꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯨꯇꯨꯕꯇꯒ ꯊꯥꯗꯣꯔꯛꯀꯅꯤ ꯀꯥꯏ ꯈꯜꯂꯨꯗꯦ ꯍꯥꯏꯕ ꯆꯨꯝꯅꯈꯛꯀꯤ ꯁꯥꯔꯒꯤ ꯁꯕꯁꯀ꯭राꯏꯕ ꯑꯣꯏꯔꯨꯕꯒꯤ ꯁꯨꯝ ꯁꯕꯁꯀ꯭राꯏꯕ ꯀꯌꯥ ꯂꯩꯅꯣ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯛ ꯈꯪꯅꯕꯒꯤꯔ ꯀꯥꯏ ꯋꯥꯈꯜꯗ ꯁꯨꯝ ꯐꯖꯅ ꯈꯪꯗꯕꯅꯣ ꯀꯃꯥꯏꯅ ꯈꯟꯖꯔꯨꯔꯦꯕ ꯑꯗꯨ ꯀꯣꯟꯅ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯄꯤꯕꯤꯔꯣ ꯍꯥꯏꯕꯁꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯈꯟꯖꯩꯌꯦꯕꯀꯣ ꯑꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯟꯕꯁꯦ ꯑꯩꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯋꯥꯆꯞ ꯁ꯭ꯇꯦꯇꯁꯇ ꯊꯝꯖꯩꯌꯦꯕꯀꯣ ꯊꯝꯕꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯌꯥꯝꯅ ꯅꯝꯕꯤꯔꯛꯄꯗꯤ ꯐꯥꯔꯁ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦꯕ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯗꯨꯀꯥꯟꯗ ꯑꯗꯨꯒ ꯐꯥꯏꯅꯦꯜ ꯔꯥꯎꯟꯒꯤꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯔꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯕ 1st ꯔꯥꯎꯟꯁꯨ ꯐꯥꯏꯅꯦꯜ ꯔꯥꯎꯟꯁꯨ ꯃꯦꯗꯥꯝꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯌꯥꯝ ꯐꯖꯅ ꯎꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯃꯗꯤ ꯌꯥꯝ ꯐꯖꯅ ꯎꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯗꯣ ꯏꯁꯥꯅ ꯀꯗꯥꯏꯐꯥꯎ ꯌꯥꯎꯅ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯈꯪꯍꯟꯅꯕꯒꯤ ꯂꯝꯕꯤꯁꯤ ꯌꯥꯠꯈꯤꯒꯦꯕ ꯍꯣꯏ ꯁꯥꯔ ꯀꯩꯅꯣꯅꯦ ꯁꯥꯔ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟꯁꯦ ꯁꯤꯒꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯦ ꯏꯁꯥ ꯌꯥꯎꯖꯩꯌꯦꯕꯀோ ꯏꯁꯥ ꯌꯥꯎꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞꯁꯤꯗ ꯑꯩꯅ ꯊꯥꯒꯠꯆꯔꯦꯀꯣ ꯁꯥꯔ ꯊꯥꯒꯠꯆꯔꯦ ꯑꯗꯨꯒ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯂꯥꯏꯛ ꯇꯧꯕꯤꯔꯦ ꯀꯃꯦꯟ ꯄꯤꯕꯤꯔꯦꯀꯣ ꯑꯗꯒꯤ ꯑꯩ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯂꯪꯊꯥ ꯊꯥꯗꯔꯒ ꯐꯤ ꯁꯥꯍꯟꯖꯦꯕ ꯃꯤ 300 ꯑꯩ ꯀꯁꯇꯃꯔ 300 ꯂꯩꯖꯩꯕꯀꯣ ꯑꯗ ꯀꯁꯇꯃꯔ 300ꯁꯤꯒꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯑꯃꯨꯛ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯁ꯭ꯇꯦꯇꯁ ꯊꯝꯈꯤꯕꯗ ꯃꯣꯏꯅ ꯎꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯅꯝꯕꯤꯔꯛꯄ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣ ꯇꯧꯖꯕꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏꯒꯤ ꯃꯦꯗꯥꯝꯒꯤ
husband haitare ko khoi sar na de support tawdabra मासे तौदी तवे मासे लाना लैबा युमदा लैतबा दुगी ka legi मा हजे मोरे द लै okay service lebra नते मा खोइजे कनो तौजबा बिजनेस तौबने को दमा फर्नीचर की पोसै पुथोको या तारे को ho ho ता द लै kwai dagi hanaki madam ki dam do wabi khibsi kana no इसानो पाइ तारे isani ba sene ko ima gi hona bada agi loina bis sum yaw khibna ani ma loina yaw ki mami stai haitare ko ado madam yam nungai ji madam unujabasi madam na khwai dagi hainajaba hobby tang haibiro ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯖꯕ ꯍꯣꯕꯤ ꯍꯥꯏꯕꯁꯦ ꯁꯥꯔ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯗꯨꯝ ꯃꯌꯥꯝ ꯊꯦꯡꯅꯔꯒ ꯐꯤ ꯊꯥꯗꯔꯒ ꯂꯧꯊꯣꯛꯁꯤꯟ ꯍꯥꯏꯁꯦ ꯁꯤ ꯑꯩ ꯈ꯭ꯋꯥꯏ ꯍꯣꯕꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯝ ꯌꯨꯇ꯭ꯌꯨꯕꯁꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯃꯌꯥꯝ ꯂꯩꯔꯤꯅꯀꯣ ꯃꯦꯗꯥꯝꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯆꯦꯅꯦꯜ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯆꯦꯅꯦꯜꯁꯦ ꯁꯥꯔ ꯑꯩꯗꯤ ꯁꯥꯔꯒꯤ ꯆꯦꯅꯦꯜꯁꯤꯅ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯩꯁꯦ ꯄꯣꯊꯥꯁꯤ ꯈꯪꯃꯤꯟꯅ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯁꯤꯅ ꯏꯄꯥꯝ ꯄꯥꯝꯖꯩ ꯑꯣꯀꯦ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯅꯠꯇꯕ ꯑꯩ ꯆꯦꯅꯦꯜꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯗꯤ ꯀꯔꯝꯕ ꯄꯥꯝꯖꯒꯦ ꯑꯇꯣꯞꯄ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯔꯤꯒꯨꯝꯕ ꯁꯨꯝꯕ ꯉꯥꯡꯉꯗꯤ ꯑꯗꯨ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯔ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯋꯥꯔꯤꯒꯤ ꯆꯦꯅꯦꯜꯁꯤ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯔꯝꯕ ꯆꯦꯅꯦꯜ ꯈ꯭ꯋꯥꯏ ꯇꯥꯕꯤꯒꯦ ꯀꯔꯝꯕꯁꯦ ꯆꯦꯅꯦꯜ ꯑꯩ ꯐꯖꯅ ꯈꯪꯗꯦ ꯁꯅꯥꯊꯣꯏꯅ ꯂꯤꯕ ꯋꯥꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯄꯤꯡꯀꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯃꯣꯏꯅ ꯂꯤꯕ ꯑꯗꯣ ꯁꯥꯔ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛꯀꯤ ꯄꯣꯊꯥꯅꯤꯡꯉꯥꯏ ꯇꯥꯝꯅ ꯃꯨꯟꯅ ꯌꯦꯡꯁꯜꯂꯨꯗ꯭ꯔꯦꯕ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯑꯗꯣ ꯐꯤꯂꯝ ꯉꯥꯏꯍꯥꯛ ꯌꯦꯡꯕ ꯏꯁꯩ ꯉꯥꯏꯍꯥꯛ ꯁꯛꯄ ꯍꯥꯏꯕꯁꯦ ꯃꯌꯥꯝꯒꯤ ꯁꯨꯝ ꯌꯥꯎ ꯂꯩꯔꯝꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯂꯝ ꯌꯦꯡꯕ ꯄꯥꯝꯗꯦ ꯏꯁꯩ ꯁꯛꯄ ꯄꯥꯝꯗꯦ ꯍꯥꯏꯁꯤ ꯅꯣꯡꯃꯗꯣꯁꯤ ꯐꯤꯂꯝꯁꯤ ꯁꯨꯝ ꯌꯦꯡꯒꯗꯕ ꯂꯩꯔꯕꯅꯦ ꯅꯣꯡꯃꯗꯣꯁꯤ ꯏꯁꯩ ꯁꯛꯈꯤꯗꯕ ꯂꯩꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯦꯗꯥꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯃꯔꯛꯇ ꯁꯨꯝ ꯄꯥꯝꯖꯅ ꯉꯪꯈꯤꯕ ꯏꯁꯩꯒ ꯂꯩꯕ꯭ꯔꯥ ꯁꯥꯔ ꯑꯩ ꯏꯁꯩꯗꯤ ꯉꯪꯗꯦ ꯍꯥꯏꯕ ꯌꯥꯏ ꯁꯛꯎ ꯍꯥꯏꯖꯔꯛꯑꯣꯏꯕ ꯄꯥꯝꯖꯕ ꯏꯁꯩꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤꯗ ꯄꯥꯝꯖꯕ ꯏꯁꯩꯁꯦ ꯁꯥꯔ ꯊꯑꯣꯏꯅ ꯑꯩꯁꯦ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯥꯝꯗꯤ ꯃꯌꯥꯝ ꯄꯥꯝꯕꯀꯣ ꯑꯗꯨ ꯊꯑꯣꯏꯅ ꯇꯥꯁꯜꯂꯨꯕ ꯐꯥꯒꯟꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯇꯥꯗꯤ ꯑꯗꯨꯝ ꯌꯥꯝ ꯇꯥꯕꯀꯣ ꯁꯤꯃ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯗꯨꯝꯗꯤ ꯇꯥꯏ ꯑꯗꯨꯝ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯐꯤꯂꯝꯗ ꯍꯥꯏꯕꯤꯔꯛꯑꯣ ꯃꯦꯗꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯐꯤꯂꯝꯁꯦ ꯇꯌꯥꯏ ꯐꯤꯂꯝ ꯕꯨꯀꯨꯟꯒ ꯕꯤꯅꯥꯇꯥꯟ ꯌꯥꯝ ꯐꯖꯈꯤ ꯐꯤꯂꯝꯅꯤꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯦꯛꯇꯔꯗꯤ ꯑꯦꯛꯇꯔꯁꯦ ꯕꯨꯀꯨꯟ ꯄꯥꯝꯃꯦ ꯕꯨꯀꯨꯟ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯦꯛꯇ꯭ꯔꯦꯁꯇꯤ ꯑꯦꯛꯇ꯭ꯔꯦꯁꯁꯦ ꯕꯤꯅꯥꯇꯥ ꯑꯗꯨꯝ ꯄꯥꯝꯖꯩ ꯈꯜꯂꯦ ꯕꯤꯅꯥꯇꯥ ꯑꯗꯨ ꯕꯤꯅꯥꯇꯥꯁꯨ ꯍꯧꯖꯤꯛ ꯐꯤꯂꯝ ꯀꯨꯝꯕ ꯂꯦꯞꯈ꯭ꯔꯕ ꯃꯥꯜꯂꯦꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯀꯨꯝꯈ꯭ꯔꯦ ꯃꯥ ꯍꯥꯟꯅꯒꯤ ꯍꯥꯏꯕ ꯍꯧꯖꯤꯛꯄꯨꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯀꯩꯅꯣ ꯄꯥꯝꯃꯦ ꯁꯨꯁꯃꯤꯇꯥ ꯄꯥꯝꯃꯦ ꯁꯨꯁꯃꯤꯇꯥꯒꯤ ꯃꯥꯒꯤ ꯑꯦꯛꯇꯤꯡꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯄꯛꯆꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯁꯃꯤꯇꯥꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯐꯤꯂꯝꯗ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯁꯨꯁꯃꯤꯇꯥꯒꯤ ꯃꯥꯒꯤ ꯊꯕꯥꯇꯣꯟꯒꯤ ꯄꯥꯔꯠ 1ꯒꯤ ꯀꯩꯅꯣꯁꯦ ꯁꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯊꯕꯥꯇꯣꯟꯁꯤ ꯑꯩꯈꯣꯏ ꯏꯃꯧꯒ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒ ꯌꯦꯡꯃꯤꯟꯅꯔꯒ ꯀꯞꯃꯤꯟꯅꯈꯤꯕ ꯌꯥꯎꯔꯕ꯭ꯔꯥ ꯌꯥꯎꯋꯦ ꯁꯥꯔ ꯑꯗꯨꯝ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯨꯝ ꯀꯞꯄꯦ ꯑꯗꯨ ꯏꯃꯧꯒ ꯃꯦꯗꯥꯝꯒ ꯀꯅꯥꯅ ꯈ꯭ꯋꯥꯏ ꯀꯞꯈꯤꯒꯦ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯅ ꯍꯦꯟꯕ꯭ꯔꯥ ꯈꯜꯂꯦ ꯃꯥꯁꯨ ꯑꯣꯀꯦ ꯀꯔꯝꯕ ꯁꯤꯜ ꯃꯇꯦꯛꯇꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯞꯈꯤꯕꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯅꯦꯝꯄꯣꯛꯁꯤꯗ ꯑꯉꯥꯡ ꯑꯃ ꯂꯧꯔꯒ ꯃꯥ ꯏꯟꯊꯣꯔꯛꯄꯒꯤ ꯃꯇꯥꯡꯁꯦ ꯁ꯭ꯋꯥꯏꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯦꯗꯥꯝ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯨꯝ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯌꯥꯕꯒꯤ ꯂꯝꯕꯤꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯅꯦꯒꯦꯇꯤꯚ ꯍꯦꯛꯇ ꯎꯕꯤꯕꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯍꯦꯛꯇ ꯂꯩ ꯍꯥꯏꯇꯥꯔꯦ ꯌꯥꯏꯀꯣ ꯃꯦꯗꯥꯝ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯃꯦꯗꯥꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯟꯗꯛꯀꯤ ꯀꯟꯇꯦꯁ ꯌꯥꯎꯕꯤꯔꯛꯄ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯈꯔ ꯁꯨꯝ ꯃꯌꯥꯝꯒꯤ ꯏꯟꯖꯣꯏ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯅꯦꯒꯦꯇꯤꯚꯒ ꯂꯥꯛꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯥꯔ ꯃꯁꯤ ꯑꯩꯗꯤ ꯍꯥꯏꯁꯤꯀꯣ ꯁꯨꯝ ꯃꯌꯥꯝ ꯐꯤ ꯅꯨꯡꯒꯤ ꯃꯌꯥꯝ ꯇꯧꯕ ꯈꯣꯠꯄ ꯂꯥꯛꯄꯗꯣ ꯃꯣꯏꯅ ꯑꯁꯤꯁꯦ ꯌꯥꯝ ꯐꯖꯩ ꯀꯩꯅꯣ ꯇꯧꯋꯦ ꯈꯣꯠꯂꯦ ꯑꯩꯈꯣꯏꯁꯨ ꯏꯆꯦꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯈꯤꯌꯦ ꯂꯥꯏꯛ ꯇꯧꯈꯤ ꯈꯣꯠꯈꯤ ꯀꯥꯏꯅ ꯍꯥꯏꯕ ꯃꯌꯥꯝꯗꯤ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯁꯤꯃꯛꯅ ꯑꯗꯨꯗꯣ ꯍꯥꯏꯔꯛꯄꯗꯤ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯖꯈꯤꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯅ ꯋꯥꯈꯜꯁꯦ ꯅꯦꯒꯦꯇꯤꯚ ꯈꯟꯗꯕ ꯇꯥꯔꯒꯗꯤ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯅ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯦꯒꯦꯇꯤꯚ ꯇꯧꯔꯤꯕ ꯀꯥꯡꯕꯨꯈꯣꯏꯅ ꯅꯦꯒꯦꯇꯤꯚ ꯇꯧꯔꯤꯗꯣ ꯌꯦꯡꯉꯤꯕ ꯎꯔꯤꯕ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯟꯊꯣꯛꯄꯤꯅꯕ ꯂꯝꯕꯤꯁꯤ ꯊꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯃꯦꯗꯥꯝ ꯑꯗꯣ ꯃꯦꯗꯥꯝ ꯍꯟꯗꯛꯀꯤ ꯑꯣꯟꯂꯥꯏꯟ ꯅꯤꯉꯣꯜ ꯐꯣꯇꯣ ꯀꯟꯇꯦꯁꯁꯤꯗ ꯃꯀꯣꯛ ꯊꯣꯡꯂꯛꯄ ꯍꯥꯏꯇꯥꯔꯦ ꯋꯤꯅꯔ ꯑꯣꯏꯔꯛꯄꯁꯦ ꯃꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯀꯅꯥꯗ ꯄꯤꯕꯤꯅꯤꯡꯒꯦ ꯁꯥꯔ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯥꯏꯠ ꯀꯩꯅꯣ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝꯁꯦ ꯁꯤ ꯂꯣꯏꯅꯃꯛꯇ ꯄꯤꯖꯅꯤꯡꯉꯦ ꯍꯥꯏꯖ ꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯗꯨꯗꯒꯤ
ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯀ꯭ꯔꯦꯗꯤꯠ ꯄꯤꯕꯤꯅꯤꯡꯕ ꯑꯃꯗꯤ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯥꯔ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯍꯁꯕꯦꯟꯁꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯃꯔꯝꯗꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯤꯉꯣꯜ ꯐꯣꯇꯣ ꯀꯟꯇꯦꯁꯁꯦ ꯊꯣꯛꯀꯦ ꯍꯥꯏꯕꯗ ꯃꯥꯅ ꯑꯊꯤꯡꯕ ꯄꯤꯔꯝꯃꯒꯗꯤ ꯑꯩ ꯊꯣꯛꯄꯁꯨ ꯐꯪꯖꯔꯝꯃꯣꯏ ꯑꯗꯨꯒ ꯃꯥ ꯑꯃꯅ ꯌꯥꯔꯛꯇ꯭ꯔꯕ ꯇꯥꯔꯒꯗꯤ ꯑꯣꯀꯦ ꯌꯥꯝ ꯑꯩꯅ ꯆꯨꯝꯃꯦ ꯉꯁꯤ ꯃꯦꯗꯥꯝ ꯐꯥꯁ ꯇꯥꯔꯤꯕꯁꯤꯁꯨ ꯇꯥꯕ ꯉꯝꯖꯔꯣꯏ ꯍꯥꯏꯅ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯦꯗꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯦꯗꯥꯝ ꯋꯥꯔꯤ ꯁꯥꯟꯅꯖꯕꯁꯦ ꯍꯧꯖꯤꯛꯁꯦ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯕ ꯃꯇꯝꯁꯤꯗꯀꯣ ꯏꯁꯥꯒꯤ ꯇꯣꯉꯥꯟꯕ ꯕꯤꯖꯤꯅꯦꯁꯁꯨ ꯇꯧꯕꯤꯔꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯨꯄꯤꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯆꯤꯜꯂꯦ ꯁꯥꯔ ꯁꯤꯗꯩꯁꯤꯗ ꯀꯔꯝꯍꯥꯏꯅ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯕꯤꯒꯦ ꯑꯗꯨꯝ ꯁꯥꯔ ꯑꯗꯨꯝ ꯅꯪꯅ ꯇꯧꯋꯦ ꯑꯗꯩ ꯑꯉꯥꯡꯁꯤꯡꯗꯣ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥꯁꯤꯡꯁꯨ ꯉꯥꯏꯔꯦ ꯑꯗꯨꯝ ꯑꯉꯝꯕ ꯂꯩꯃꯤꯟꯅꯕ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯄꯨꯂꯞ ꯑꯔꯩ ꯑꯔꯩꯕ ꯑꯗꯨꯝ ꯅꯨꯄꯤ ꯅꯨꯄꯥ ꯊꯕꯛ ꯈꯥꯏꯗꯅꯀꯣ ꯑꯗꯨꯝ ꯂꯣꯏ ꯇꯧꯃꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯣ ꯃꯤꯀꯨꯞ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯐꯥꯔꯁꯁꯤꯗ ꯌꯥꯎꯔꯝꯃꯦ ꯍꯥꯏꯅ ꯍꯥꯟꯅꯗꯩ ꯐꯥꯔꯁ ꯇꯥꯔꯅꯤ ꯋꯥꯈꯜ ꯈꯟꯕꯤꯔꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯈꯟꯖꯩ ꯁꯥꯔ ꯎꯔꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯛꯄꯨ ꯑꯁꯦꯡꯕ ꯔꯤꯖꯟꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯋꯥꯈꯜꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯤꯈꯤꯒꯦꯕ ꯑꯩꯅ ꯁꯨꯝ ꯁꯣꯏꯗꯅ ꯁꯤꯌꯣꯔ ꯁꯨꯠ ꯑꯩꯅ ꯇꯥꯔꯅꯤ ꯍꯥꯏꯅ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯩꯌꯦ ꯑꯗꯨꯝ ꯁꯥꯔꯁꯨ ꯂꯩꯌꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯍꯥꯟꯕꯩꯗꯁꯨꯅꯦꯀꯣ ꯈꯪꯍꯧꯗꯅ ꯃꯌꯥꯝ ꯐꯥꯔꯁꯇꯒꯤ ꯍꯤꯡꯗ ꯆꯅꯤꯒꯤ ꯃꯊꯛꯇ ꯍꯦꯟꯖꯈꯤꯀꯣ ꯁꯥꯔ ꯑꯗꯨꯒ ꯑꯀꯣꯟꯕꯩꯁꯤꯗꯁꯨꯅꯦ ꯑꯗꯨꯝ ꯑꯩ ꯉꯝꯅꯕ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯉꯝꯅꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯒ꯭ꯔꯨꯞ ꯂꯩꯕ ꯃꯈꯩꯗꯣ ꯑꯗ ꯑꯗꯨꯝ ꯑꯩ ꯊꯥꯖꯤꯟꯖꯈꯤꯒꯦ ꯑꯗꯨꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯅꯝꯕꯤꯔꯛꯀꯅꯤ ꯑꯗꯨꯝ ꯈꯟꯖꯒꯦ ꯍꯥꯏꯕ ꯃꯦꯗꯥꯝ ꯉꯁꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯗꯀꯣ ꯃꯦꯗꯥꯝꯒꯤ ꯑꯩ ꯑꯇꯩ ꯀꯟꯇꯦꯁꯇꯦꯟꯁꯤꯡꯗꯁꯨ ꯂꯣꯏꯅ ꯍꯪꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯦꯗꯥꯝꯒꯤ ꯌꯨꯝꯁꯤꯒꯤ ꯂꯩꯐꯝꯁꯤꯒꯤ ꯍꯁꯕꯦꯟꯕꯨꯗꯤ ꯍꯪꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯄꯥꯝꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯀꯣ ꯑꯗꯨꯁꯤꯡ ꯈꯤꯇꯪ ꯊꯝꯕꯤꯔꯛꯑꯣ ꯍꯣꯏ ꯁꯥꯔ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯃꯌꯦꯡ ꯂꯝꯖꯥꯎ ꯑꯋꯥꯡ ꯂꯩꯀꯥꯏꯗꯩꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ 3ꯅꯦ ꯏꯕꯨꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯤ 5 ꯑꯃꯒ ꯃꯌꯦꯡ ꯂꯝꯖꯥꯎ ꯂꯝꯖꯥꯎꯁꯨ ꯊꯪꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯃꯦꯗꯥꯝ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯀꯣ ꯃꯦꯗꯥꯝꯁꯤ ꯉꯁꯥꯏꯗꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯪꯉꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯀꯟꯇꯦꯁꯇꯦꯟ ꯈꯨꯗꯤꯡꯃꯛꯇ ꯏꯁꯩ ꯁꯛꯍꯜꯂꯒ ꯐꯥꯔꯁ ꯄꯣꯖꯤꯁꯟꯗ ꯁꯛꯍꯟꯗ꯭ꯔꯤꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯃꯗꯤ ꯃꯦꯗꯥꯝꯅ ꯁꯛꯄꯤꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯀꯣ ꯁꯥꯔ ꯑꯗꯨꯗꯤ ꯏꯁꯩꯁꯨ ꯑꯩ ꯍꯩꯇꯦꯅꯦ ꯀꯔꯤ ꯃꯇꯦꯛ ꯑꯃꯇ ꯑꯣꯏꯔꯁꯨ ꯉꯝꯕꯤꯔꯣ ꯀꯔꯤ ꯏꯁꯩꯗ ꯁꯛꯄꯤ ꯄꯥꯝꯖꯕ ꯃꯇꯦꯛ ꯑꯃꯇ ꯉꯝꯕꯤꯔꯣ ꯅꯣꯠ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯈꯪꯗꯦ ꯀꯔꯤ ꯏꯁꯩ ꯁꯛꯇꯣꯏ ꯏꯁꯩꯕꯨ ꯑꯝꯇ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯄꯥꯈꯠꯇꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈꯤꯕ ꯏꯁꯩ ꯑꯃ ꯂꯩꯔꯝꯒꯅꯤꯗ ꯊꯕꯥꯇꯣꯟꯒꯤ ꯏꯁꯩ ꯑꯃꯇ ꯁꯛꯄꯤꯔꯛꯑꯣ ꯑꯁ ꯏꯁꯩ ꯀꯥꯎꯔꯦꯗ ꯂꯣꯏꯅꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯤ ꯃꯦꯗꯥꯝ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯦ ꯑꯗꯣ ꯃꯌꯥꯝꯗꯀꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯁꯤꯒꯨꯝꯕ ꯑꯣꯟꯂꯥꯏꯟ ꯐꯣꯇꯣ ꯀꯟꯇꯦꯁꯁꯦ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡ ꯈꯨꯗꯤꯡꯃꯛꯇꯁꯨ ꯌꯥꯎꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕ꯭ꯔꯥ ꯌꯥꯎꯍꯟꯅꯤꯡꯉꯦ ꯁꯥꯔ ꯑꯄꯥꯝꯕ ꯂꯩꯖꯩ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯀꯣ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯀꯟꯇꯦꯁ ꯍꯥꯏꯕꯁꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯤꯉꯣꯜ ꯀꯟꯇꯦꯁꯅꯦꯕꯀꯣ ꯁꯥꯔ ꯑꯩꯈꯣꯏꯒꯤꯁꯦꯀꯣ ꯁꯤꯗꯩꯁꯤꯗꯗꯤ ꯊꯥꯡꯒꯩ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤꯀꯣ ꯗ꯭ꯔꯦꯁꯁꯦ ꯐꯖꯅ ꯁꯦꯠꯂꯒ ꯌꯥꯎꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯛꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕ ꯆꯠꯄ ꯍꯥꯏꯁꯦ ꯃꯦꯗꯥꯝ ꯃꯔꯛꯇꯅ ꯆꯥꯛꯀꯧꯕ ꯆꯠꯄ ꯍꯥꯏꯁꯦ ꯑꯦꯚ꯭ꯔꯤꯋꯥꯟ ꯈꯨꯗꯤꯡꯃꯛꯅ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯀꯦꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯐꯣꯇꯣ ꯑꯃ ꯁꯣꯏꯅ ꯀꯥꯞꯄꯤꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯥꯔ ꯑꯗꯣ ꯆꯨꯝꯃꯤꯀꯣ ꯑꯗꯨꯒꯤ ꯐꯣꯇꯣꯗꯣ ꯁꯤꯖꯤꯟꯅꯐꯝ ꯑꯃꯇꯪ ꯄꯤꯀꯦ ꯆꯦꯅꯦꯜꯅ ꯔꯨꯝ ꯑꯃꯇꯪ ꯄꯤꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯥꯔ ꯌꯥꯝ ꯌꯥꯏꯀꯣ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯉꯁꯥꯏꯗꯤ ꯑꯗꯨꯒꯤ ꯑꯋꯥꯕꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯍꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅꯁꯨ ꯌꯥꯎꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯌꯥꯔꯒꯅ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯃꯌꯥꯝꯗꯨꯁꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯁꯥꯔ ꯃꯁꯤ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯏ ꯍꯥꯏꯕꯗꯤꯀꯣ ꯑꯩꯈꯣꯏ ꯅꯨꯃꯤꯠꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯤ ꯆꯍꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯈꯛꯇꯅꯦꯕ ꯂꯥꯛꯆꯔꯤꯁꯦꯀꯣ ꯁꯤꯗꯩ ꯑꯩꯈꯣꯏꯅ ꯀꯦꯅ ꯃꯧꯅ ꯆꯠꯂꯒ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯊꯦꯡꯅꯔꯨꯗꯣꯏꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯦꯡꯅꯔꯨꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯐꯣꯇꯣꯁꯦ ꯀꯥꯞꯍꯧꯕꯅꯦꯕ ꯐꯣꯇꯣ ꯀꯥꯞꯍꯧꯕꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯥꯞꯄꯤꯕ ꯐꯣꯇꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯕꯤꯠ ꯑꯃꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯃꯌꯥꯝ ꯅꯤꯉꯣꯜ ꯁꯛ ꯇꯥꯛꯅꯤꯡꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯂꯩꯖꯩ ꯑꯣꯀꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯣ ꯍꯥꯟꯅ ꯐꯣꯇꯣ ꯀꯟꯇꯦꯁꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯃꯌꯥꯝꯒ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯕꯁꯦ ꯍꯥꯟꯅ ꯀꯔꯝꯕ ꯀꯔꯤ ꯌꯥꯎꯕꯤꯔꯛꯈ꯭ꯔꯒꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯍꯧꯔꯁꯨ ꯌꯥꯏ ꯁꯥꯔ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯔꯦꯗꯤꯑꯣ ꯏꯁꯇꯦꯁꯟꯗꯀꯣ ꯉꯥꯔꯣꯝ ꯈꯣꯡꯊꯥꯡꯒꯤ ꯂꯤꯂꯥ ꯁꯥꯟꯅꯕ ꯆꯠꯂꯝꯃꯦ ꯑꯉꯥꯡ ꯊꯧꯔꯝ ꯌꯥꯎꯏ ꯑꯉꯥꯡ ꯊꯧꯔꯝ ꯑꯦꯅꯥꯎꯟꯁꯔ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯧ ꯑꯣꯏꯔꯕ ꯃꯇꯝꯗꯁꯨ ꯏꯁꯄꯣꯔꯠ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁ꯭ꯄꯣꯔꯠꯁꯤ ꯀꯩꯀꯩ ꯁꯥꯟꯅꯕꯤꯔꯛꯀꯦ ꯏꯁꯄꯣꯔꯠ ꯁꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯗꯤ ꯁꯅꯥꯕꯨꯟ ꯂꯝꯖꯦꯟꯀꯣ ꯏꯁꯤꯡ ꯄꯨꯔ ꯆꯦꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯟꯗꯣꯟ ꯊꯤꯟꯕꯤꯁꯦ ꯁꯤ ꯇꯧꯋꯦ ꯑꯗꯨꯝ ꯃꯤꯠ ꯐꯥꯔꯁ ꯈꯨꯝꯃꯒ ꯁꯦꯀꯦꯟꯁꯨ ꯑꯗꯨꯝ ꯆꯠꯂꯣꯟ ꯇꯥꯏ ꯊꯤꯟꯕꯗꯣ ꯑꯩꯈꯣꯏ ꯍꯣꯏ ꯃꯤꯠ ꯅꯠꯇꯦ ꯀꯩꯝ ꯎꯗꯕꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯊꯤꯟꯕꯗꯣ ꯊꯨꯕ ꯇꯥꯟꯅꯕ꯭ꯔꯥ ꯊꯨꯕ ꯇꯥꯟꯅꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯨꯔꯇꯤ ꯆꯨꯝꯅ ꯊꯤꯟꯕꯤꯗꯣ
adum fast ta je ngam me ba adai di kar ge yobro atai di ka su thodo pa yaw de khoi gi pa pho cha ba kho ba dum kha yaw re dai sari ngi de ko school gi oi na atai di ka su thodo pa yaw de do lila sana ba yaw re lila gi dialogue na do biro kana de meda lila ka re de sar ba kui dam no wa kari sabiro ke ge lila lila da ayamba kaino sare kai hata angang gi kumba dai di kai heroni gi tai hata ko khon jam kan wang di ha ba ko moina adamai to ko sa gi heroni sam yaw khre ba ko yawe adum ai du gi pate ya ba pudi pudi mayam sing atang nungai na ba ko adama sambi no ba eda ai si hero ne khan ga ai ngon da saung ngi acting am do biro ne se acting je wa hero se ko ba hero se da yam saung ning ba gi ha tare aina haina khiba wari mu thok sabi de haibagi saung ning acting do biro mayam na ngai si madam acting ga genom do dra gi yam wa adini sana na han gi khoi ga do hai tare ko aina message tha gi matam sana ying bi gi da halak ki da do adu en da ga okay da aina khanje sa ho je adu bang saung biro jom meda sana na aina thawai wa ra kan da sana gi message han bi ra ki da do adu ai am saung ning ma tang ne ai de ka ho thawai wa kan da to ka halak ki da do adu am ka di saung ning ma tang ne ta koi madam se sagi sana bagi lambi so yam sagi participate kya ma to biro me aduga lila drama yaw bagi lambi kya ma su le biro ma sem nuai je ha tare adu masimak na kogi photo contest to ma tam se da so am thawai hakchang yaw na to thab am to ma tam da ko hoi sa thawai hakchang yaw na to sem phai ha tare adu mani mamo ani mak loina manam tum phang bagi tan ja so le minare aduga losilak pada na handagi ko na thaga jari ba video sing sida ko na wari sana ba matam da sui khiba lan khiba wari sana ba da wahi hai ga dom na hayo da hairo da na hai khiba kya yaw khib tar so kaisu khangja jre ko ni khala ga tabiri ba viewers sing da ngakpi gini habo wa pham je thamjage aduga aroi ba da madam leri ba viewers sing da sigum photo contest yaw phai natrang fatte habagi si yaw ro gi nuai ba na du gi message amatang mayam da thambiram hai sa ma si photo ningon contest dum yaw ba phai kanai ya kanai habadi akoi si kai ha akoi amu pu khalu da ko akoi sar ga su thengna ja re akoi sumna ka ki fb ge potham ne si khamina si akoi na swa youtube ma la ye si gi magi ra si boni yenga ga nungai ko le haibena ma khalami ko da sa sa amu ujadri bane ko ujadri mi si di u bagi mathak ta amu yum dong lak pi ni haba si am harau jaba nungai phong da se na ningon mayam akoi gi manipur da lebe ningon mayam akoi gi ningon chakau ba yang gi ni pa ma la chakau ba nimita ningon contest yaw biu haiduna haijari okay thank you so silak pasidi koi madam ga ngahak ori utai sana duna madam ga chillo ke amu kai topi duna ori utai sana bagi tanjam pibi ba masigi damak ta channel asigi maike degi amadi hakki maike degi madam bo amadi madam gi family bo ngam kai dena thagasari amadi madam gi family na tum koina toru ba thok thorom kuni makta amadi madam gi business ta so hena hena mai pak na to bunga mo obi wa bese channel gi maike degi tamjari do aroi bese koi first again third day koina apam ticket serena ma khalan gene hadare yai ko sije aina video krim to thamjari duni lakare ba December ki tang 13 da wangjing hodam ba phukhi so bolam pak ta pangthok chagada ba lucky draw ne hadare sigi lucky draw se sigi ticket tara se final sangba ngam labi contestant kodi makta amom pi ga do ne do first second third tar ba sing de masagi apamba serial number khalan jai aduga atop sing de koin amom sum pijar ne hadare aduga mayam gi lucky do kayam lerage lucky oi bage habdo mayam da simaso daw jing biro haidare madam ko aduga sigi si yeng bire haraga ko si apam khan biro aduga sigi thamlibo pricing ya fe pathok biraga ko gi first position tare ning winner oi ning ko mayam do kitang pathok biyo haidare apam khan biro serena ba se piri sing sini ko sasi dum khanjara ge ya okay serena number kya no serial number 263 ko B0263 hayeng date 30 da agi channel su live thane ba acha adi madam gi ticket am kan bire so de nam gi amadi phaw bo biro side biri ba pricing jam dang mayam da thambiro mone madam na first phone 14 Pro Max ko natragana second phone natragana phone oi haragana 1,30,000 hoi 1,30,000 ba wi da pa the second na second da
iPhone 13 13 iPhone 13 ko iPhone na 13 silo ro ha na pa lising mar fu lo bi lising ma polo ko bi ba ado 13 na laptop hoi ta price na ko duga 4 na freeze ama the consolation price yang kai thami ba sigi yang kai sida dessert set nga kane thami si ko aduga serial number se 1 dagina 3000 fawgi manungda lehobu singje siga kyo lucky draw ot kene duna Royal Enfield se sidi yeng si ko si aduna sigi lucky draw se yaw na bugi da magda adugi manung chan me serial number uduna lak chalam na hetare aduna so da no ki madam so for view daw ya wo biro ko aduga aigi first prize ki na yambadi na te madam nga sara bang jajana ba lising ani ne thamjagani haido ai ego to wi wafam na chate haijabdu ne ko aina thamgani habdu sum thamjabdu gi thamjabane aduga aduga mayam doi fawo mi yeng tabiba amati support to bibagi da makletena ngasi so channel asigi maike digi thagasa phondok chari aduga madam khoi puno mokpusu hanna thagasa phondok chari aba wafam ni thamjage hoi sir pike channel buso ikong no khorom jare thank you